ꯌꯥꯎꯍꯜꯂꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯅꯁꯥꯅ ꯄꯪꯈꯪ ꯈꯪꯖꯤꯜꯂꯒ ꯅꯁꯥꯅ ꯅꯁꯥꯕꯨ ꯋꯥꯍꯟꯖꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯩꯅꯥ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯑꯩꯒꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯣꯏꯅꯧ ꯍꯥꯏꯅ ꯇꯝꯃꯝꯗ꯭ꯔ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕꯁꯨ ꯈꯪꯍꯟꯕꯤꯔꯝꯃꯦ ꯑꯗꯨꯒ ꯃꯤꯔꯥꯏꯔꯝꯕꯁꯨ ꯃꯈꯣꯏꯅ ꯊꯣꯏꯕꯤ ꯇꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯥ ꯍꯥꯏꯃꯤ ꯅꯪ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯇꯕ ꯉꯝꯃꯗ꯭ꯔꯣ ꯅꯪꯕꯨ ꯀꯅꯥꯅꯣ 이반이 하나 ꯈꯪꯅꯕ꯭ꯔꯣ ꯋꯥ ꯀꯣꯏ ꯊꯣꯔꯛꯀꯅꯨ ꯊꯣꯏꯕꯤ ꯑꯩꯅ ꯍꯪꯉꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯈꯨꯝꯃꯨ ꯉꯝꯅꯤ ꯉꯝꯃꯣꯏꯗꯣ ꯑꯗꯨꯇ ꯍꯥꯏꯌꯣ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯌꯦꯠꯂꯅꯨ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨ ꯍꯥꯏꯔꯒ ꯅꯪ ꯑꯩ ꯍꯦꯛꯇ ꯀꯥꯏꯅ ꯉꯝꯃꯅꯤ ꯁꯤꯅꯤꯅꯦ ꯁꯦ ꯑꯩ ꯆꯠꯀꯦꯁꯦ ꯑꯝꯇ ꯍꯟꯗꯣꯛꯑꯣꯁꯦ ꯅꯪ ꯒꯣꯟꯁꯤꯟꯅꯔ ꯋꯥꯔꯤ ꯁꯥꯟꯅꯕꯩ ꯃꯇꯝ ꯂꯩꯇꯦ ꯑꯩꯅ ꯍꯪꯉꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯈꯨꯝꯃꯨ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯧ ꯋꯥꯠꯂꯤꯒꯦ ꯁꯤꯗ ꯅꯍꯥꯟꯈꯩ ꯅꯪꯒꯤ ꯐꯣꯟ ꯆꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯤꯄꯛ ꯍꯧꯖꯤꯛꯁꯦ ꯅꯪ ꯑꯩ ꯑꯉꯥꯡ ꯑꯝꯇ ꯅꯠꯇ꯭ꯔꯕꯅꯦ ꯂꯣꯏꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯕꯅꯦ ꯅꯪꯅ ꯄꯥꯝꯃꯤꯕ ꯃꯤꯁꯛ ꯑꯗꯨꯒꯅꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯣ ꯑꯩꯅ ꯄꯥꯝꯃꯤ ꯃꯤꯁꯛꯇꯨꯗꯤ ꯅꯪ ꯀꯅꯥꯅꯣ ꯈꯪꯉꯕ ꯅꯪ ꯈꯪꯂꯕꯕ ꯈꯪꯕ ꯈꯪꯗꯕ ꯑꯩꯒꯤ ꯊꯧ ꯅꯠꯇꯤꯌꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯑꯁꯨꯝ ꯊꯦꯝꯕꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯤ ꯑꯣꯏꯅ ꯎꯔꯤꯔꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯡꯁꯤꯕꯅꯣ ꯇꯥꯏꯝ ꯄꯥꯁꯀꯤ ꯅꯨꯡꯁꯤꯕꯁꯤꯔꯣ ꯇꯥꯏꯝ ꯄꯥꯁꯀꯤ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯕ ꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯣꯟꯖꯗꯨꯅ ꯍꯥꯏꯔꯝꯒꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯅꯪ ꯑꯩꯕꯨ ꯄꯨꯕ ꯉꯝꯂꯗ꯭ꯔꯣ ꯉꯝꯅꯤ ꯀꯩꯗꯧꯕꯩ ꯉꯝꯂꯣꯏꯗꯣꯏꯅꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯜꯂꯣ ꯍꯜꯂꯣ ꯑꯩ ꯈꯪꯕꯤꯕ ꯅꯠꯇ꯭ꯔꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯕ꯭ꯔꯦꯅꯤꯅꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯁꯦ ꯏꯁꯥꯅ ꯌꯥꯕꯤꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯈꯜꯂꯛꯈꯤꯒꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩ ꯅꯪꯒꯤ ꯈꯜꯂꯒ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯑꯍꯟꯁꯤꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯒꯦꯅ ꯈꯜꯂꯤ ꯑꯩ ꯍꯌꯦꯡ ꯑꯉꯥꯡ ꯈꯔ ꯊꯥꯖꯔꯛꯀꯦ ꯐꯔꯅꯤꯆꯔ ꯑꯥꯏꯇꯦꯝꯁꯤꯡꯗꯣ ꯑꯗꯨꯗꯒꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯃꯇ ꯈꯟꯕꯤꯔꯣ ꯉꯁꯤ ꯑꯍꯟꯈꯩ ꯋꯥ ꯂꯦꯞꯅꯔꯨꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯑꯗꯨꯝ ꯇꯥꯔꯒꯗꯕ ꯃꯥꯜꯂꯤ ꯑꯩꯁꯨ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜ ꯂꯥꯡꯕꯒꯤꯁꯦ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ